ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯜꯂꯛꯂꯦ ꯃꯄꯥꯟꯗ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯤ ꯈꯝꯕꯒ ꯆꯥꯎꯕꯒ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯗꯕ ꯃꯈꯩ ꯚꯨꯠꯀꯤ ꯁꯤꯅꯦꯃꯥ ꯑꯃ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯈꯝꯕ ꯑꯗꯨ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯗꯣ ꯂꯦꯛꯄ ꯂꯥꯛꯄꯅꯤ ꯃꯕꯥꯅꯤꯅ ꯚꯨꯠꯀꯤ ꯁꯤꯅꯦꯃꯥ ꯑꯗꯣ ꯌꯦꯡꯂꯤꯉꯩꯗ ꯀꯅꯥꯅꯣ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯏꯇꯥꯎ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤ ꯊꯤꯜꯂꯛꯏꯁꯤꯕꯣ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯃꯤ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯗꯣ ꯊꯣꯡ ꯊꯤꯜꯂꯛꯏꯁꯦ ꯑꯗꯨꯗꯨꯗꯤ ꯅꯠꯇꯦꯀꯣ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏꯗꯨꯕꯣ ꯈꯝꯕꯅ ꯊꯣꯡ ꯊꯤꯜꯂꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯁꯨ ꯀꯅꯥꯃꯠꯇꯅ ꯈꯨꯝꯂꯛꯇꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯔꯤꯝꯇꯒ ꯈꯨꯝꯗꯦꯅꯦ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯪꯕ ꯀꯥꯟꯗꯗꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯕ ꯅꯣꯡꯁꯤꯅ ꯆꯣꯠꯄꯅ ꯌꯥꯗ꯭ꯔꯦ ꯑꯩꯕꯣ ꯆꯥꯎꯕꯒ ꯈꯝꯕꯒꯅ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯏꯇꯥꯎ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯍꯤꯡꯁꯤꯗ ꯃꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒ ꯊꯤꯜꯂꯛꯇꯅ ꯀꯤꯕ ꯌꯥꯝ ꯈꯪꯗꯦ ꯃꯤ ꯃꯁꯦ ꯈꯝꯕꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯏꯁꯤꯕꯣ ꯑꯩꯒꯤ ꯃꯤꯡ ꯑꯦꯂꯤ ꯀꯧꯋꯦ ꯑꯩ ꯅꯒꯄꯥꯟꯗꯒꯤꯅꯦ ꯑꯩꯅ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗ ꯒꯥꯔꯤꯗꯣ ꯂꯝꯕꯤꯗ ꯌꯥꯈꯤꯗ꯭ꯔꯦ ꯅꯣꯏ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯩ ꯉꯥꯛꯇꯪ ꯅꯣꯡꯁꯦ ꯇꯨꯞꯆꯒꯦꯕ ꯈꯝꯕꯅ ꯊꯣꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯍꯣꯕ ꯑꯃꯗꯒꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯣ ꯅꯣꯡꯒ ꯇꯥꯕꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ ꯑꯗꯨꯒ ꯈꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯆꯪꯍꯜꯂꯁꯦ ꯃꯥ ꯌꯥꯝ ꯏꯪꯉꯝꯗꯧ ꯃꯥꯜꯂꯦꯕ ꯏꯇꯥꯎ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯍꯟꯗꯕꯅ ꯐꯅꯤ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯅꯥꯀꯟꯗꯨꯗ ꯀꯣꯂꯤꯡ ꯕꯦꯜ ꯄꯥꯜꯂꯤꯅꯦꯕ ꯑꯗꯨꯗꯣ ꯃꯦꯠꯇꯗꯅ ꯊꯣꯡꯗꯨꯅ ꯗꯥꯏꯔꯦꯛ ꯊꯤꯜꯂꯛꯏꯗꯣ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯊꯣꯡ ꯊꯤꯜꯂꯛꯏꯕꯁꯤꯡꯁꯦ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯦꯅ ꯀꯅꯥꯒꯨꯝꯕ ꯑꯍꯤꯡꯗꯒ ꯊꯣꯡ ꯊꯤꯜꯂꯛꯑꯗꯤ ꯊꯣꯡꯗꯣꯛꯄ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯅꯦ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯛꯊꯤ ꯈꯜꯂꯛꯏ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯛꯊꯤ ꯈꯜꯂꯛꯏꯗꯣ ꯇꯧꯍꯧꯕ꯭ꯔꯥ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ ꯃꯥꯅ ꯚꯨꯠ ꯑꯣꯏꯔꯝꯃꯗꯤ ꯍꯛꯊꯤ ꯈꯟꯕ ꯉꯝꯒꯗ꯭ꯔꯥꯅ ꯀꯥꯟꯗꯦꯁꯦ ꯅꯨꯄꯤꯁꯦ ꯏꯃꯨꯡꯗ ꯆꯪꯍꯟꯅꯕ ꯇꯧꯔꯁꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯅꯣꯡꯃ ꯆꯣꯠꯄꯁꯤꯗ ꯅꯥꯔꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯈꯝꯕꯅ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯁꯣꯐꯥꯗ ꯐꯝꯍꯜꯂꯒ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯑꯗꯣ ꯍꯥꯡꯈꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯂꯝꯃꯤ ꯅꯕꯥꯅꯤꯅ ꯑꯩ ꯁꯤꯗ ꯅꯣꯡ ꯍꯥꯡꯗ꯭ꯔꯤꯐꯥꯎ ꯂꯩꯍꯟꯕꯁꯦ ꯁꯤꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯌꯦꯛꯄ ꯂꯥꯏꯁꯤꯇꯪ ꯈꯨꯗꯣꯛ ꯇꯝꯖꯔꯝꯒꯦ ꯀꯩꯝꯇ ꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ ꯀꯩꯅꯣ ꯍꯦꯛ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯄꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯂꯧꯁꯤꯜꯂꯁꯤ ꯀꯩꯅꯣ ꯃꯤꯅ ꯑꯗꯥꯝ ꯅꯨꯡꯁꯤꯅ ꯄꯤꯔꯤꯁꯤꯕꯨ ꯂꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯔꯦ ꯈꯝꯕꯒ ꯆꯥꯎꯕꯒꯅ ꯅꯨꯄꯤ ꯑꯗꯣ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯂꯝꯃꯤ ꯂꯥꯏ ꯑꯗꯣ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯌꯥꯝ ꯀꯤꯔꯝꯃꯤ ꯂꯥꯏ ꯑꯗꯣ ꯅꯨꯄꯥ ꯑꯃꯅ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯀꯣꯛ ꯀꯛꯂꯒ ꯌꯥꯟꯕꯒꯤ ꯑꯣꯏꯔꯝꯃꯤ ꯂꯥꯏ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯁꯇꯔꯅꯣ ꯁꯤꯗꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯏꯇꯥꯎ ꯃꯁꯤꯒꯤ ꯄꯣꯁꯇꯔꯁꯦ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯈꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯇꯥꯗꯧ ꯃꯥꯜꯂꯦꯕ ꯆꯥꯎꯕꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯈꯝꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯍꯨꯟꯗꯣꯛꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯈꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪꯁꯤꯁꯨꯕ ꯀꯤꯒꯟꯈꯔꯦꯍꯦ ꯃꯁꯤ ꯄꯣꯁꯇꯔꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯥꯠꯄꯒꯤ ꯄꯣꯁꯇꯔ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯍꯥꯠꯄꯒꯤ ꯁꯤꯃꯥ ꯃꯌꯥꯝ ꯌꯦꯡꯉꯤ ꯚꯨꯠꯀꯤ ꯁꯤꯃꯥ ꯃꯌꯥꯝ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯤꯚꯤꯗꯣ ꯃꯄꯥꯟ ꯍꯨꯟꯗꯣꯛꯄ꯭ꯔꯕ
เจ้าบนะยานิงได้ยานิงดาอายกปลายอดอมนุงดาอดุมธรรมสีหายไปตัวยารมีคำบนะอายกปลายอดอที่บีกาจะได้ทำดาเรมาคุยกีเบดรูมดาโอยนะทำละมีอายกปลายอดอเบดรูมดาทำรูระบมาตุงดามาคุยนะทีวียังไงดาอีกังกังเอาดานะไม่มุดขะเรไม่เฮกมุดขีบกะเบดรูมมาดูดากีการิโนอามาตาบกีมาโคลามาทุลักละมีꯀꯔꯤ ꯃꯈꯣꯟꯅꯣ ꯍꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯣꯔ ꯃꯣꯏꯗ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯝꯕ ꯄꯣꯁꯇꯔꯗꯣ ꯑꯗꯨꯗꯣ ꯇꯦꯕꯜꯗꯩ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯣ ꯑꯩ ꯃꯅꯨꯡ ꯆꯪꯉꯒ ꯀꯩꯅꯣꯗꯣ ꯌꯦꯡꯉꯨꯒꯦ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯈꯝꯕꯗꯣ ꯕꯦꯗꯔꯨꯝ ꯔꯣꯝꯗ ꯆꯪꯈꯔꯦ ꯏꯇꯥꯎ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯃꯩꯒ ꯃꯝꯕꯅꯦ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯅꯤꯀꯣ ꯅꯪ ꯈꯝꯕꯅ ꯕꯦꯗꯔꯨꯝꯗ ꯌꯧꯁꯜꯂꯛꯄ ꯃꯇꯝꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯈꯝꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯂꯧꯈꯠꯂꯒ ꯇꯦꯕꯜꯗ ꯊꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯎꯔꯝꯗꯔꯦ ꯑꯦ ꯀꯩꯅꯣ ꯇꯧꯏꯁꯤꯗꯤ ꯃꯁꯤꯒꯤ ꯄꯣꯁꯇꯔꯁꯤꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯥꯏꯅꯦ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯃꯇꯥꯡ ꯑꯗꯨꯗ ꯈꯝꯕꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯨꯝꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯒ ꯆꯥꯎꯕꯅ ꯎꯇꯨꯞ ꯑꯃ ꯄꯨꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛꯇ ꯌꯥꯝ ꯀꯟꯅ ꯀꯜꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯕꯦꯗꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯏꯇꯥꯎ ꯊꯣꯡꯗꯣ ꯁꯠ ꯁꯠ ꯍꯥꯡꯉꯣ ꯏꯕꯥꯅꯤ ꯌꯨꯝꯁꯤꯗꯒꯤꯅꯦ ꯅꯥꯟꯊꯣꯛꯅꯕ ꯆꯦꯜꯍꯧꯔꯁꯦ ꯃꯤ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯦ ꯃꯕꯥꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯀꯦꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯣ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯈꯝꯕꯅ ꯊꯣꯡꯗꯨꯒꯤ ꯑꯍꯣꯕꯗ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯀꯟꯅ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯕꯥꯅꯤꯅ ꯈꯜꯂꯛꯏ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯕ ꯃꯥꯜꯂꯦꯅꯦꯍꯦ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒ ꯑꯁꯤꯒꯤ ꯃꯤ ꯍꯥꯠꯄꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯦ ꯊꯑꯣꯏꯀꯤ ꯊꯅꯝꯃꯤꯅꯤ ꯏꯕꯥꯅꯤ ꯁꯤꯅꯕ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯌꯦꯛꯄ ꯂꯥꯏꯗꯣ ꯂꯧꯍꯧꯔꯁꯦꯅ ꯅꯪꯅ ꯃꯁꯤꯗꯕ ꯅꯨꯄꯤꯅ ꯄꯤꯔꯝꯃꯕꯅꯦꯅ ꯍꯦꯛꯇ ꯂꯧꯅꯤꯡꯉꯦꯕ ꯆꯥꯎꯕ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯀꯩꯗꯧꯗꯣꯔꯤ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯊꯝꯕꯩ ꯀꯥ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯣ ꯄꯣꯠꯆꯩ ꯊꯝꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯌꯥꯟꯕꯒ ꯀꯥꯎꯕꯒ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯏꯕꯥꯅꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯁꯤꯕ ꯇꯥꯔꯕ ꯑꯩꯗꯤ ꯌꯥꯝ ꯅꯍꯥꯁꯨ ꯑꯣꯏꯔꯦ ꯑꯩ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯁꯤꯅꯤꯡꯗꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯃꯨꯛꯇ ꯇꯞꯊꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯀꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤ ꯍꯥꯠꯄꯁꯤꯅ ꯉꯝꯈꯤ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯀꯤꯕ ꯌꯥꯗꯦ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯃꯤ ꯍꯥꯠꯄꯗꯨꯒ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯏꯇꯥꯎ ꯅꯪꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯃꯤ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯗꯣꯏꯅꯣꯕ ꯃꯥꯗꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪꯁꯨ ꯄꯥꯏ ꯏꯕꯥꯅꯤ ꯈꯨꯠꯂꯥꯏꯗꯤ ꯀꯔꯤꯝꯇꯁꯨ ꯂꯩꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯡꯖꯪ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯀꯥꯎꯈꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯁꯤꯡꯖꯪꯗꯣ ꯃꯨꯜꯂꯒ ꯃꯉꯣꯟꯗ ꯌꯥꯟꯁꯤꯜꯂꯝꯃꯤ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯉꯩꯗ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯪ ꯀꯔꯤꯝꯇ ꯀꯤꯔꯅꯨ ꯉꯁꯥꯏ ꯃꯤ ꯍꯥꯠꯄꯗꯣ ꯁꯤꯈ꯭ꯔꯕꯅꯦ ꯏꯕꯥꯅꯤꯗ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯔꯣꯏ ꯏꯇꯥꯎ ꯃꯥ ꯁꯤꯗꯤꯌꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯅꯪꯒꯤ ꯇꯨꯡꯗ ꯌꯦꯡꯉꯣ ꯆꯥꯎꯕꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯂꯝꯃꯤ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕ ꯑꯗꯣ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯞꯀꯠꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗꯒꯤ ꯈꯝꯕ ꯑꯗꯣ ꯑꯌꯦꯛꯄ ꯂꯥꯏ ꯊꯝꯕ ꯕꯦꯗꯔꯨꯝ ꯑꯗꯣꯝꯗ ꯄꯨꯔꯛꯂꯝꯃꯤ ꯆꯥꯎꯕꯗꯨꯁꯨ ꯍꯧꯒꯠꯂꯒ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯈꯝꯕ ꯑꯗꯣ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯁꯟꯈꯔꯦ ꯆꯥꯎꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯈꯝꯕ ꯑꯗꯣ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯩꯔꯝꯃꯤ ꯅꯃꯥꯟꯅꯕꯗꯨꯅ ꯄꯣꯁꯇꯔꯁꯦ ꯂꯧꯍꯧꯒꯅꯨ ꯍꯥꯏꯔꯒ ꯅꯪꯅ ꯅꯝꯅ ꯂꯧꯍꯧꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯧꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯕ ꯇꯥꯕꯅꯤ
ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕ ꯑꯗꯣ ꯃꯉꯛ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯖꯪ ꯍꯦꯛ ꯍꯥꯏꯒꯠꯄ ꯃꯇꯝꯗ ꯆꯥꯎꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯨꯈꯠꯂꯒ ꯃꯈꯨꯠꯇ ꯀꯟꯅ ꯀꯟꯅ ꯅꯤꯛꯂꯝꯃꯤ ꯆꯥꯎꯕꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕꯒꯤ ꯃꯉꯛ ꯑꯗꯨꯗꯤ ꯀꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯎꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯂꯩꯔꯝꯃꯣ ꯅꯪꯁꯨ ꯂꯩꯔꯝꯃꯣ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯄ ꯂꯥꯛꯇ꯭ꯔꯕꯅꯦ ꯍꯩꯁ ꯃꯁꯤꯒꯤ ꯃꯤ ꯍꯥꯠꯄꯁꯦ ꯃꯁꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯐꯤꯗꯨꯅ ꯍꯥꯟꯅ ꯀꯨꯞꯍꯧꯔꯒꯦ ꯆꯥꯎꯕꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯐꯤ ꯑꯗꯣ ꯀꯨꯞꯁꯜꯂꯒ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ ꯏꯆꯥꯁꯥ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯂꯣꯏꯗ꯭ꯔꯤꯀꯣ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯑꯃꯨꯛ ꯊꯦꯡꯅꯁꯤ